ꯋꯥꯐꯝ ꯈꯔ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯕ ꯃꯤꯗ ꯂꯩꯕꯥꯛ ꯁꯤꯟꯅꯔꯣꯏꯗꯕꯅꯤ ꯇꯁꯦꯡꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯁꯥꯒꯤ ꯏ ꯐꯥꯎꯕ ꯀꯠꯄ ꯉꯝꯕ ꯏꯃꯥ ꯂꯩꯄꯥꯛ ꯀꯗꯥꯏꯗ ꯁꯣꯏꯒꯗꯒꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩ ꯏꯁꯥꯒꯤ ꯂꯟ ꯊꯨꯝꯕꯨꯗꯤ ꯏꯃꯥ ꯂꯩꯄꯥꯛꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯑꯣꯏꯗꯨꯗ ꯏꯃꯥ ꯂꯩꯄꯥꯛ ꯁꯤꯟꯅꯒꯗꯕꯅꯤ ꯅꯨꯄꯤ ꯈꯨꯊꯤ ꯆꯨꯝꯗꯕ ꯅꯨꯄꯤ ꯂꯣꯟꯕꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯍꯜꯂꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯅꯤꯄꯥ ꯅꯤꯄꯤ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯅ ꯂꯥꯏ ꯄꯥꯔꯠꯅꯔꯁꯤꯞ ꯁꯦꯝꯕꯗ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯑꯄꯦꯟꯕ ꯅꯥꯏꯗꯕꯗꯒꯤ ꯑꯍꯦꯟꯕ ꯄꯥꯝꯕꯗꯒꯤ ꯁꯦꯟꯗꯣꯡ ꯊꯤꯕꯗꯒꯤ ꯅꯤꯄꯤ ꯂꯣꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨꯅ ꯂꯩꯄꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗꯨꯅ ꯂꯩꯄꯥꯛꯀꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯉꯩ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯅ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯆꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯍꯧꯔꯛꯄ ꯏꯍꯧꯗ ꯀꯨꯀꯤꯒꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯊꯦꯡꯅꯕ ꯀꯥꯟꯗ ꯐꯤ ꯊꯣꯡꯗꯅ ꯍꯣꯏꯔꯨꯕꯒꯤꯗꯃꯛꯇꯗꯤ ꯚꯥꯔꯠꯀꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯍꯤꯁ ꯑꯦꯛꯁꯤꯂꯦꯟꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯖꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯍꯥꯎꯁꯇ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯕꯨ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯇꯝꯊꯤꯕ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯕ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯕ ꯂꯝꯆꯠ ꯀꯥꯝꯕ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯋꯥꯔꯜ ꯋꯥꯏꯗꯇ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯇ ꯁꯕꯥꯛ ꯐꯥꯛꯑꯒ ꯑꯗꯨꯅ ꯏꯁꯨ ꯑꯣꯏꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯀꯥꯕ ꯃꯈꯩ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯉꯥꯡꯕꯤꯈ꯭ꯔꯒ ꯉꯁꯤ ꯖꯤꯔꯤ ꯍꯥꯏꯕ ꯂꯝꯗꯝꯗꯨꯗ ꯁꯝꯖꯔꯕꯤ ꯅꯨꯄꯤ 5 ꯑꯃꯗꯤ ꯄꯤꯁꯛ ꯄꯤꯛꯏꯕ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯇꯔꯨꯛ ꯄꯨꯟꯅ ꯐꯥꯔꯒ ꯄꯨꯈꯤꯕ ꯀꯥꯟꯁꯤꯗꯗꯤ ꯚꯥꯔꯠꯀꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯅ ꯅꯥꯏꯖꯦꯔꯤꯌꯥꯗ ꯀꯣꯏꯗꯅ ꯕ꯭ꯔꯥꯖꯤꯜꯗ ꯕ꯭ꯔꯤꯛꯁ ꯃꯤꯐꯝ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯗꯅ ꯂꯩꯕ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕ ꯋꯥꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯗꯕꯁꯦ ꯍꯤꯁ ꯑꯦꯛꯁꯤꯂꯦꯟꯁ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯚꯥꯔꯠꯀꯤ ꯆꯤꯝꯕꯥꯟꯗꯨꯕꯨ ꯀꯅꯥꯅ ꯐꯨꯠꯄꯤꯈ꯭ꯔꯕꯒꯦ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯐꯤ ꯊꯣꯡꯗꯕ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯤꯑꯣꯏ 3 ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯐꯥꯕꯤꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯦꯜꯗ ꯂꯩꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯖꯤꯔꯤꯗ ꯃꯤꯑꯣꯏ 3 ꯐꯥꯈ꯭ꯔꯒ ꯀꯣꯜ ꯕ꯭ꯂꯠꯇ ꯍꯥꯠꯄꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯅꯤꯡꯊꯧ ꯑꯣꯏꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ಶ್ರೀ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯗ꯭ꯔ ꯖꯤꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯔꯕꯒꯦ ꯂꯧꯈꯠꯀꯗꯧꯔꯤꯕ꯭ꯔꯥ ꯂꯧꯈꯠꯂꯣꯏꯗꯧꯔꯤꯕ꯭ꯔꯥꯕ ꯑꯃꯨꯛꯁꯨ ꯏꯌꯥꯔꯄꯣꯔꯠꯇ ꯍꯜꯂꯛꯄꯗ ಶ್ರೀ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯗ꯭ꯔ ꯖꯤꯅ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯡꯒꯤ ꯁꯔꯨꯛ ꯑꯩ ꯗꯥꯏꯇ ꯑꯣꯏꯔꯒꯦ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯅ ꯏꯔꯥꯡ ꯊꯣꯛꯂꯛꯇꯅꯕ ꯅꯪꯅ ꯊꯣꯛꯄ ꯉꯥꯛꯎꯔꯣꯅ ꯍꯥꯏꯕꯤꯈꯤ ꯖꯤꯔꯤꯁꯤꯕꯨ ꯇꯝꯄꯥꯛꯂꯣ ꯖꯤꯔꯤꯁꯤ ꯆꯤꯡꯒꯤ ꯁꯔꯨꯛ ꯅꯠꯇꯕ꯭ꯔꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯖꯤꯔꯤꯅ ꯊꯣꯛꯄꯁꯤꯗ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯖꯤꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯅꯠꯇ꯭ꯔꯕ꯭ꯔꯣ इंडिया प्राइम मिनिस्टर जी हिज एक्सीलेंट नरेंद्र मोदी थमजनिंग वाफमना मणिपुर की मैतई कम्युनिटी इंडियन सिटीजन नत्रब्रो मसीगी सेफ गार्ड पीररोइदब्रो मियाम की लन थुम पुंसी ngakpa ngamdraba सरकार सिबु करम मखन की सरकार नो इंडियन सिटीजन ओइना मणिपुर की मैतई सिंगसिना उबिदबा अदुगा अतोप लमदमदगी संगसिलक्पा मिटोप मियान कुकी सिंगबुना इंडियन सिटीजन ओइना लौबिरिब्रो भारत की लैनाकसिबो अमित शाह जीना होम मिनिस्टर अमा ओइना लैबगी आर्थ थोइब्रो चाउग्रबा भारत हाइबा लैबाकसिदा सना लैपाक मणिपुर से सलाक साबदुरो अखोइगी ऑनरेबल चीफ मिनिस्टर न पाबिरिबसिबो मोस्ट हम्बल रिक्वेस्ट अमत तौजगे आई सना लैपाक मणिपुर कन्ननबगी वाखलोंदा इसागी ओइजब खर थादोपियो हमनिकाबिगनो तुंगी पुंसीगी लाइबक लेबननबगी दमकसु खोंग थांब तंबियो ngasiगी मिरोन सिबु तुंगदा लाकदब चारोन सुरोन सिंगना यामना तुकुचबा तिम सिचिनिंगागी मसक ओइना सागलगा दुगुमलबा इतिहास अमा मणिपुर की लैहाउदा मणिपुर की लैमाइदा मणिपुर की पुवारीदा थंबीरमनबगिदमक्ता थौरांग बिगनो नुमित ताब नाइदे हाइरिबा ब्रिटिश सैमुराइज अदुगुमलबा पांगलबा मपान नाइदना लोकसिंग लैरबा सौखटलबा जाति अमा ओइना मतमदुदा खुमांग यांगना चेंजिलक्पा ब्रिटिश की लानी मयामदो चाउग्रबा भारत हाइबसे लैबाकसे लोकसिंबा कांदा मिसी मिना भौथोकिदबनी पिक्रबा सिंगलैपाक सिंगलोन मापन कोइसिनबा इमागी सियोनुंदा
ꯈꯨꯟꯗꯥ ꯂꯩꯇꯥꯃꯤꯟꯅꯔꯝꯕ ꯁꯤꯡꯃꯤ ꯇꯝꯃꯤꯁꯤꯡꯅ ꯈꯨꯜ ꯉꯥꯛꯆꯔꯒ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟ ꯁꯦꯝꯖꯔꯒ ꯄꯥꯟꯖꯔꯝꯕ ꯑꯁꯤꯒꯨꯝꯂꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯤꯡꯂꯩꯕꯥꯛꯁꯤꯗ ꯆꯪꯉꯛꯄꯗꯗꯤ ꯀꯪꯂꯥ ꯁꯥ ꯃꯃꯥꯡꯗ ꯁꯥꯍꯦꯕ ꯃꯉꯥꯒꯤ ꯑꯉꯧꯕ ꯃꯉꯥꯒꯤ ꯂꯨꯔꯦꯟ ꯀꯦꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯣ ꯉꯁꯤꯁꯨ ꯁꯤꯕ ꯀꯤꯗꯕ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯃꯄꯥꯔꯤ ꯃꯃꯣꯝ ꯃꯌꯥꯝꯅ ꯊꯋꯥꯏ ꯈꯨꯋꯥꯛꯇ ꯍꯥꯞꯇꯅ ꯏꯁꯥꯒꯤ ꯏ ꯕꯂꯤꯗꯥꯟ ꯀꯠꯂꯒ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯂꯩꯕꯥꯛꯁꯦ ꯃꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯆꯤꯡꯂꯣꯟ ꯃꯥꯄꯟꯅ ꯀꯣꯏꯁꯤꯟꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗꯒꯤ ꯀꯨꯀꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯨꯀꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯗ ꯍꯤꯗꯥꯛ ꯇꯧꯒꯦ ꯂꯥꯏ ꯈꯣꯏꯔꯝꯒꯦ ꯍꯥꯏꯕ ꯐꯥꯎꯗ ꯈꯪꯉꯣꯏ ꯀꯨꯀꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯗꯒꯤ ꯁꯣꯏꯗꯅ ꯃꯨꯠꯈꯤꯅꯤ ꯚꯥꯔꯠꯀꯤ ꯍꯤꯁ ꯑꯦꯛꯁꯤꯂꯦꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯤꯅ ꯉꯝꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯖꯤꯅ ꯗꯥꯏꯇ ꯂꯩꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯐꯤꯔꯦꯞꯇꯣ ꯆꯦꯠꯅ ꯂꯦꯞꯄꯤꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯕ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡꯗꯣ ꯂꯧꯕ ꯉꯝꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯈꯨꯗꯛꯇ ꯔꯤꯖꯥꯏꯟ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯊꯝꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯍꯥꯎꯗ ꯈꯨꯟꯗꯥꯔꯤꯕ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤꯅꯦꯅ ꯍꯥꯏꯕꯤꯔꯤꯕ ꯃꯩꯇꯩ ꯍꯥꯏꯕ ꯈꯨꯟꯆꯣꯛ ꯈꯔꯈꯛꯇꯪ ꯂꯩꯕꯁꯤꯅ ꯀꯨꯀꯤ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯁꯔꯀꯥꯔꯅꯕꯨ ꯉꯝꯃꯔꯣꯏ ꯍꯥꯏꯔꯗꯤ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯥꯏꯊꯤꯕ ꯄꯤꯖꯒꯦ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤ ꯍꯥꯏꯕꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯄꯣꯠꯅꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯃꯩꯇꯩꯅ ꯀꯨꯀꯤꯒꯤ ꯂꯝꯗ ꯆꯪꯕ ꯊꯤꯡꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯋꯥꯅꯤ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯂꯝꯗ ꯀꯨꯝꯊꯔꯛꯑꯒ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯑꯌꯥꯕꯗꯤ ꯚꯥꯔꯠꯀꯤ ꯁꯤꯐꯥꯏꯁꯤꯡꯅ ꯄꯤꯕ ꯃꯩꯇꯩꯁꯤꯡꯅ ꯀꯨꯀꯤ ꯇꯥꯔꯤꯕ ꯖꯒꯥꯗ ꯆꯪꯕꯗꯗꯤ ꯚꯥꯔꯠꯀꯤ ꯁꯤꯐꯥꯏꯁꯤꯡꯅ ꯊꯤꯡꯉꯒ ꯊꯝꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯂꯥꯛꯈꯤꯕꯅꯤ ꯀꯨꯀꯤꯒꯨꯝꯕ ꯈꯨꯗꯣꯛ ꯈꯔ ꯊꯦꯡꯅꯕꯗꯤ ꯃꯩꯇꯩꯗꯗꯤ ꯂꯨꯅ ꯊꯣꯛꯇꯦ ꯍꯥꯏꯕꯁꯦ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯈꯪꯖꯤꯟꯕꯤꯌꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯚꯥꯞ ꯇꯥꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯀꯅꯥꯅꯣ